Hi everyone, welcome back to my channel. I ngasi vlog sidi I nga to bring to ngake. Ado tam tam na se by se upchar ke mayam yeng se ado thong lor kan da so musajar ke ado so mayam yeng se. I zik thong loi loi re ado nga taw bum su yaw re ade nga sai nga toy ba thong bu du ne ade salad khar su yaw re to ga champut das gu samput ka taw re to I zik cha ba ho ra ge
ꯏꯁꯥ ꯊꯣꯡꯖꯕꯩꯔꯥ ꯀꯩꯅꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯉꯥꯁꯦ ꯑꯇꯣꯏꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯇꯣꯏꯗꯦꯕ ꯑꯗꯨꯅ ꯆꯥꯕ ꯅꯨꯡꯉꯥꯏ ꯈꯨꯍꯥꯎꯑꯝꯅꯦ ꯃꯌꯥꯝꯅ ꯉꯥ ꯊꯣꯡꯕꯗ ꯑꯇꯣꯏꯕꯅ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯥꯎꯕ ꯊꯣꯡꯕ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯥꯗꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯑꯇꯣꯏꯕ ꯊꯣꯡꯕꯅ ꯍꯦꯟꯅꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯇꯥꯎꯕꯒ ꯌꯥꯎꯕꯁꯦ ꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯥ ꯆꯥꯕꯁꯦ ꯌꯥꯝꯅꯗꯤ ꯂꯨꯏꯌꯦ ꯃꯔꯨꯒꯨꯝꯕ ꯌꯥꯝ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯉꯥꯁꯦ ꯃꯔꯨꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯗꯤ ꯉꯥꯗꯤ ꯄꯥꯛꯅ ꯆꯥꯗꯦ
ꯉꯥꯒꯤ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯇꯝ ꯇꯝ ꯂꯣꯏꯁꯜꯂꯛꯑꯦ ꯐꯅꯌꯥꯝ ꯆꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ Thank you guys for watching the video. See you in my next vlog. Bye bye.